खुरुमजरी SKTV न्यूज़ पु येंगबिरी बखवाई पुमनमक पु OLIVIA तखेलंबम न तारान मुक्चरी अहानबदा मरोइबा पाउसिंग पिजरी पांबईना लुचिंगबा UNLF MPA गी नोंगसुमदा लेबा चामगा चनीगा मरफुतरा हुंदोई बटालियन गी कैंप ता लेरिबा लानमी सिंह लौथोखरे तरासुबा IRB गी पर्सनल सिंह मफम असिदा डिप्लॉय तोखरे कोटू की बैनर मखादा कुकी सिंह नेशनल हाईवे 2 की इकोनॉमिक ब्लॉकेट तौरीबा कंगला तोंबीदा चंगसिनना बहनबदा चाउन इरांग थोखरे सिक्योरिटी फोर्स ना टियर गैस कापतुना तनखाइखरे हेरी यानदब लैरंब सिंह थादोकनदुना अमत्ता ओइना थबक तौमिननबा जलियारोंग रीजन की एनएनसीएन GPRN अमदी एनएनसीएन GPRN के निकीना मेमोरेंडम ऑफ अंडरस्टैंडिंग अमा खुदियक पिनखरे कांग्रेस लेंगा की मतमदा डिस्ट्रिक्ट तरेट हापचिल लंबा अमदी कुकी मिलिटेंट सिंगा सु एग्रीमेंट तौरंबना ngasi irang thokpani haina MLA awangbo ni maina hai ki wafam adu aranbani haina MPCC na hairi amasung amtuk amadi MGO gi JAC na taliba demand manga leingak na thabak ta onthok trabadi democratic oiba mawongda khungjang kaya changsinana basem sabaloire haina JAC gi advisor Chingtham Chandramani na phongdorak Hauzik pau sandok na pizari Manipur lengak amadi center lengak na miyam gi apamba tabidana central ga peace ki wari sanariba nongsumda leiriba pambai na luchingba UNLF MPA chaniga marfutara humdoi battalion asigi mafam adudagi puthokre MPA gi lanmi sing mafam aduda chatkidana ba miyam na thingduna thambadagi security na tear gas smoke bomb kapada miyoi nipan rom asok apan nangkre ngasi Imphal district ki khundrakpam AC gi manung channa nongsum amadi uyumpok anigi lona balambida ayuk angan badagi hauna lambi thingduna thamke maragasida state police force amadi RAF yauna central force ki yamdaba personnel sing mafam aduda laktuna pamdaba thokdok thoktanaba mafam aduda chai thoktuna leike MP na leiramba camp sing da state police force na mahut sinduna leina ba changsin ba hawkre camp adugi lambi ayamba ima ibel sing na MP gi lanmi sing chatkidana ba khongjang sangsin ki MP gi lanmi sing na chatkadaba lambi thingna ba hotnake MP gi lanmi sing camp adudagi thorakpada mafam adugi ima ibel sing na chatkinu haina kaptuna makoi bu thingna ba hotnake nongsumda leiba UNLFP MPA gi lanmi sing battalion thadoktuna camp dagi kumtharaktuna lambi da hannanabagi lambi da ima ibel sing na thinki MPA gi lanmi sing camp dagi thoglaktuna nongsum gi lambi yausilakpada yamlaba miyam na lambi da thattuna thambadagi security force na miyam adu tan thoknanaba hotnabada tear gas smoke bomb kaya kapki thawdok aduda lambi thingkiba ima iben sing gi marakta miyoi nipan rom asok apan yauki hairi loinana mafam adubu ima singna security force ka chauna muknaba thoki security force ka muknaraba matung MPA lanmi sing amadi ima ibel singa wari sanaraga kona thangda MPA lanmi sing bu mafam adugi ima singna thamoi shokna kaptuna uyumpok mamang leikai fauba thindoraki loinana pendraba miyam ga Manipur ki chief minister unaduna wari sanagani haina sukhalau kaya lawi National Highway 2 lambi paringasi hanagum hangdoktuna chana thaknabagi potlam sing fanghanbiu haina kuki jogi miyam na Manipur lenga ki mateng ni rakhre ngasi Kangpokpi district ta kotu na sinduna kuki jo miyam na buffer zone oriba gamgi faita na chatuna matam sang na National Highway 2 da economic blockade tauriba kangla tongbi da changsin na bahotnabada chauna ungkhatnabagi irang thokre ngasi ki Kangpokpi district ki kuki jo miyam na kotu gi banner makhada khongjang changsin khibani loinana khongjang loi singna ahan bada
Talaulongda miyam na punduna buffer zone leiriba gamgi faida changsinki adumakpu mafam aduda deploy tawriba security force singna gamgi faida thattuna thamkibada khongjang loising amadi security force singi marakta chauna muknaba thorakkibani hairi khongjang sangsilakiba masing yamlaba miyam adu laksanaba hotnabada security force singna tear gas amadi smoke bomb na chingba season aduna khongjang loising tan khai ki amadi buffer zone lalhandana thamki security force singna irang adu laksinaba thabak kaya paikhatlabasu khongjang loisingna national highway 2 gi lambi da famjinduna aikhoida tan khaibagi mahutta kangla tombi da chathariba economic blockade asi hangdoktuna hanagum chana thaknabagi potlam sing puthok pusin tawba yahanbiu hidak langthak sing amadi essential commodity sing fanghanbiu haiba kholau kaya lauki ngasigi khongjang changsin ki ba khongjang loisingna phongdor Kuki Jo Singna National Highway 2 da Chatharamba Saddown Nadu Manipur Lengagna National Highway asi hangdoktuna essential commodity sing puthok pusin tawhangani haina thazaba pirakpadagi handokhibani adubu thazaba piramba adu ngasi fawba thabakta onthokpa ngamdri maramaduna lambi asi hangdokpada lengak na mateng pangbiu aikhoi leibak asigi logi mayokta leiba natte mafam asida irang thokhange haibagi wakholon su leiti haina phongdorakhe Amarom da Kotugi spokesperson NG Lunkipgen na phongdorakibada leader amadi politician singna makhoigi wakhalda namthanaba amadi nungsinadaba fawriba makai lamdamasida tangdu leitaba purakpa ngamloi namdulongda miyoi kharana chathariba economic blockade asina state asigi chana thaknabagi puthok pusinda chauna akaiba piduna leiri masipumna magasi state asigi authority na sonbadagi thokpani haina phongdokhe As long as the ideals of fascism, hatred still lingers in the mindset of few leaders and politicians both in the valley and the hills, I believe that the chance of having peace in the region is very remote. And it is also baffling that a handful of hoodlums at Namguilong could lay siege the entire supply chain of the state for nearly a month. Now it is a high time for the government as well as the security institution to act before the public respond. It is also appealed to the security forces to stay apolitical and stop selective operation or effective action based on concocted political narrative which has been going on for the past nearly 1 month. Housing economic blockade chathariba National Highway 2 asi Manipur lengagna hangdoktriba fawba gamgi faida kuki jo miyamna matam kaktaba wakat khongjang chatharagani haina lauthokre ngasi Kangpokpi district ta leiriba kuki jo miyamna warep lauduna gamgi faida matam kaktaba wakat khongjang adu namdoilong Kangpokpi da National Highway 2 da matam sangnadagi economic blockade chathariba si Manipur lengakna hangdoktuna nomada changdaba yadraba potlam sing fanghandriba fawba chathagani haina taksilakli ngasi kuki jogi khongjang loi kayana buffer zone da leiriba gamgi faida changsinduna namduilong kangla tombi da chathariba economic blockade lauthokadabani haiduna khongjang sangsiluraba matam kaktaba khongjanggi warep asi laukhibani Hauzik Kangla Tombida Chathariba economic blockade asi tha anirom surakpadagi kuki jo singi punsida nongmada changdaba yadraba potlam sing fanglaktabagi chauna chaitheng pire ngasigi buffer zone lansinduna economic blockade thugainanaba chatpada security force singna buffer zone da thattuna muknaki security force ki thawongda khongjang sangsin khiba miyoi kaya asok apan nangba yauduna hospital da lying basu yaukre hairi buffer zone da leiba security force ka mukna khiba adu Kangpokpi district ki DC amadi CRPF ke personal sing laklaba matung irang adu laksin khi tungda kuki jogi leader amadi miyam na warep lauduna National Highway 2 ki gamgi faida matam gaktaba protest chathaduna gari chathok chasin tawbada athingba thamlagani adubu emergency service amadi security force ki convoy sing di athingba sida yauroi hairi
Basing Thadok Naduna Amata Oina Tabak Tauminaba Haiba Wakalonda Lona Tinkraba Lalholub, an ancient GPRN Jailat Jeliarong Reason Amadi, an ancient GPRN K Niki Jeliarong Reason na Memorandum of Understanding MOU Amakujek Pinakre, MOU Adu None District K Nungba Subdivision Gimanung Chanba, Rongdai Kulda Pangtokpa, Achamba Thoram Amada Lalholub, Ani Sigiluching Basingna, Kujek Pinakibani. Olive Branch Mission Gimakada strengthening Naga unity through the unity and resolve of the Jeliarong people Haiba Wakalon Galoinana, Pangtoki Bathoram Aduda Mass Prayer Supuna Pangtoki. An ancient GPRN Jailat Reason Gi collective leader Gi member DG Robert na Lalholub Anigi Mafamda Harau Bafongdok Pagaloinana Yaifa Pauzel Supiki. MOU Kujek Pinaba Asina Olive Branch Mission Gimakada Jeliarong Gi Mafam Singda Naga political group Sing Punna Tabak Tauminaduna Jeliarong Naga Miam Gi Yaifa Puraknaba Manglom the Changsin Bagi Saktam Utli Tauramaduga Mari Lainana DG Robert na Fongdokibada Lalholub Anina Thangzilakli Bakong Thang Asina Afaba Wakalon Thauna Amadi political gi Mapung Faba Saktam Adu Takli Mamang Thakta Ketnaba Amadi Yanadaba Kaya Lairamba Adu Thadok Tuna Amana Amabu Ikai Kumnaba Amadi Naga Miam Gidamag Punna Tabak Tauminabagi Lambida Lakli Haiki Tauramaduda Nagagi Tongan Tongan Ba CSO Singi Mihut Singh Amadi Kunja Singh Su Sarugyaki. Kuki Kutlai Paiba Singna Lailon Wi-Fi Kuldagi Faraga Tamthina Hatkiba Liang Mai Nagagi Laikidraba Mioi Taruki Achumba Wail Fanghalu Haina Lengak the Taxil Laduranga Si Imphal West Ki Chongangai Community Hall the Miam na Wakat Mi Fam Duna Kongsang Sangsinkre. Justice for the 6 Sons of Kaubru Joint Committee Haiba Banner Makhada Sangsin Kiba Kongsang Adu Chongangai Apunba Club Langdai Khangsunaha Joint Tribe Council JTC Amuko Kokomi 14 Civil Society Organization Amasung Rifko Manipurna Sawatki Kongsang aduga mari lainana committee gi mihut singi maikaidagi michambu farabka tamthina hatliba sida achumba wail pibada matam kuina changhalloidabani Kongsang asi kanagumba furup amatagi mayokta nate tamthiba crime tawriba mioi sing adu chairak piduna santi tangdu leitaba pura u haina taksinbani masiga loinana committee gi maikaidagi leingakta demand manga tali demand sing adudi Liang Mai Nagagi Mioi Taruk Faba Amadi Hatpada Chenaba Singh Faduna Chairak Piba Suspension of Operation Sugi Yanaba Handokpa Kuki National Front KNF Pibu Terrorist Organization Oina Lauktokpa Nepcha Kipgenbu Deputy Chief Minister from the Gilautokpa Lona Yadaba Mawongda Semgat Kiba Khul Singh Taktokpa Haibasini Loinana Thodok Adugi Achumba Wail Fangdriba Fauba Democratic Oiba Mawongda Kongsang Makhatana Changsin Kigani Hairi Congress Party Lengak Matamda District Mapan Lairambadagi District Taret Nauna Hapchinduna Semdokpadagi Amadi Kuki Militant Singa Shu Agreement Taurambaduna Ngasi Togliba Irangasi Maru Hulambani Haina NPF ki President MLA Awangbo New Maina Wafam Aranbani Awangbo New Mai gi Wafam Aranbani Haina Manipur Pradesh Congress Committee MPCC gi Maike digi Sengdorakli Ngasi Imphal gi Congress Baban da Pangthokpa Pawi Mifamda Hani ki MLA Khwairakpam Loken Hai Matamamada State Sigi District Mapan Khak Leiramba Adugi Manungda Ngasi Nauna Hapchaliba District Sing Ayamba Hana District Amagi Subdivision Oina Leiramba Mafam Ngaktani Madamadugi Congress ki Lengak Aduna Miyam da Awaba Pidanaba Amadi District Administration Amagi Chap Chaba Khudong Chaba Miyam da Pinanabagi Pandamda District Taret asi Hapsin Kibani Congress Lengak na Nauna Hapsin Duna Same Kraba District Taret Ngasi di Chap Chaba Infrastructure na Chingba Semgat Sagatli Party asigi Lengak na Paikat Lamba Thabak Singdagi Ngasi Fauba BJP Amadi Punna Chatminariba NPF na Anauba District Taret asida Karigumba Ahenba Thabak Amata Paikat Palay Tree Haina Maral Siki Hana Labor District Mapan Nadugi Matakta, Anova District, Taret Ama, Hapsandana, Manipur, Nasi District, Tarataruk Labor Share. Matam Dugi, Sarkara Duna, State Asiki Tungi, District Adugi Manung de Lariba, New Shingasida, District Administration Gi Kudung Saba, Development Gi Kudung Saba, Kuding Asea, Tuba Matam the Yang Panganaba, Madugi Pandamda, District Singadu, Kaido Kibane, Kariguma political agenda Matata, Kaido Kibanate. Mado aida district singsi politically
राजनीति खुदों जाब खर फंगनब खाइदोखिबगी मौंग मानबदा नांगैबसिंग अदो मदुगुंबा वाफमसिंग अदु मदु अरानदनी कांग्रेस की मतुंग द लाइब सरकार सिंह बीजेपी अमसुंग मसिग चमिनरिबा पार्टी सिंह की सरकार लाब कांदा कांग भोंग जारा कांदा डिस्ट्रिक्ट की एडमिनिस्ट्रेशन सिंह फजना डिस्ट्रिक्ट सिंह अदुदा मपुंग फाना एडमिनिस्ट्रेशन योहनबा ngamdra कांदा कांग्रेस पार्टी ना डिस्ट्रिक्ट खाइदोंबदगी ngasi फिल्म मजे ओइरिबने हाइबसे अखोई अंगक फावे मिफमदुदा सरुक याखिबा हानगी मिनिस्टर डॉक्टर खुमुकचम रतन कुमार हाइखिबदा लेंगागलोन हैट्रगा अतोपदा ताइनबगी थबक तोकपन चुंगनी कांग्रेस लेंगाक मतमदा सेंटर लेंगाक मणिपुर लेंगाक अमदी कुकी नेशनल ऑर्गेनाइजेशन KNO अमदी यूनाइटेड पीपल्स फ्रंट UPF का सस्पेंशन ऑफ ऑपरेशन सू एग्रीमेंट की खुदियक पिनखिबा अदुदा मणिपुर गी अपुनबगी सक्तम थुगाइबा यारोय हाइबा वाफम यावना सू एग्रीमेंट की चब चाबा चटना कांगलोनदा लेहलमखी अदुबु ngasi पालिबा BJP लेंगाक मतमदा सू एग्रीमेंट की वांगबदा खुलाई पाइबा सिंगना चथरक पथवोंग अमदी थोकलिबा इरांग असि लाक्सिनबा ngamdana leirakibani haina लेंगाक असिदा मराल सिरखली यामना क्लियर कट स्टेट गवर्नमेंट अमगी मागी पावर एंड फंक्शंस सेंट्रल गवर्नमेंट की पावर एंड फंक्शंस मारिक चुमना इरबा अदुगुंबा भारत के संविधान असे मसी मणिपुर दा दिंगसी हाइबा ngamdaba amada thamibase kanana oiliba noibase मसी मरु अवांगबा नुमाइना अखोय खंगबम थुएना खल ngasi manipur si akhoi gi elected representative leijaba state government ama masi leiribra aduga magi tobam thokpa power and function se sab sana ma function tawribra se ye maru awang ban mai masamak magi party NPF leiriba BJP gi asoiba manungi NDA gi leiriba government asi gi asoiba makoi gi weakness makoi gi failure masi kupsillaga congress party da tainabagi मौंग अमदा लाकपसे अखोय अनफॉर्चुनेट ओय हाइना हाइबा खक्तनतना मसिदी मागी थबक सुबा मी अमना थबक सुबा हितरगा मागी खुजु खुलाइदा ताइने हाइबदो माना ngangiba potsi karino हाइबसे मसाना अखोय खंगबम थुई हाइबा वाफम जेमा थमजै तरानिपान सुबह लोकसभा मिखलदा मणिपुर कुकी वोटर सिंह कांग्रेस की मिरेपता सौगतकदबनी हाइबगा मरी लेनबा कुकी इनपी मणिपुर एप्रिल इन लिंग कुन मरीदा थोकिब चरोल की मतंगदा नैनदुना वारोल फोंखिबा अदुदा कांग्रेस की MLA कांगुजम रंजितना फोंदोखिबा वाफम सिंह मायोक्ता मिखल अदुदा NDA की मिरेप ओइखिबा लोइनना इनकम टैक्स की हानि की प्रिंसिपल चीफ कमिश्नर K. Timothy Jimikna Mahaki Wafam Fongdorakli. K. Timothy Jimikna MLA K. Ranjita Thamlakiba Wafamda Mikhal the Congress Party da Kuki voter singna Saugatna Cherol Adu Miyam na Khangnaraba Wafam Singi Manungda Amani Masigi Matakta Cherol Adu da Kuki organization Singa Congress Party Amadi Hauzik Lok Sabha ki MP Oiriba Alfred Kangnam S. Arthur ga Yanabagi Matang Utli Luinana K. Timothy Jimikna Mahaki article ama Fongkiba Adu Ladiba Charol Singh Amasung Miyam Marakta Fangliba E. Pau Singh da Yumfam Oipani Hairi. Amaromda Aranba Wafam Singh Sanduktuna propaganda tawi Haina Mahaki Matakta Sirapa Maral Singh Yadabagalunana analysis Tauduna Fongkiba article Adu KIM Gi Charol Amadi political Gi Oiragliba Fibam Singh Yanglaga Fongbani Hairi. Separate administration amasung National Register of Citizen NRC implement taunanabagi matangdasu Congress Party amasung party asigi luchingba singna makhoi firep khanghan nabasu K. Timothy Jimikna wahang hanglakli. Jimikna mahakki paukhum aduda makhatana Alfred Arthur Haksel ki phibam inglisingani kunmari gi Lok Sabha mikhal gi oirakpa fal sing amadi handaki naga micham sing Yauba Hingsa gi Thaudok Singh gi matang da shu phongdorakli. Security ga mari leinaba issue sing handle tawbugi matang da Congress Party amasung lengakpu pendaba phongdok pagaloinana KIM gi cherol amadi political implications sing gi matang da laglibo wahang sing da political leaders sing na makhoi gi oiba wafam sing thamna basu taksilakli. Chahi Nauribi Nupi Macha Amabu Nupi Oibigi Ikai Khumnaba Manghan Bagi Thaudokta Thawbal District ke Lilong Sangom Sang Sukla Karong Dagi Masagi Chahi Humfutara Humdoi Suraba Muhammad Kora Kauba Miyoi Ama Mara Leire Haina Court na Lauthokre. Special trial Pokso case number 1 of
2015/58/2025 का मरी लेनबा लमफेल पाता लेबा फास्ट ट्रैक स्पेशल कोर्ट नंबर 2 मणिपुर दा थासी कुलहुमदोइदा आर्गुमेंट चथबगा लोइनना ngasi जजमेंट अमसुंग ऑर्डर पीरदुना मोहम्मद कोराबू पोक्सो एक्ट 2012 की सेक्शन 3 क्लोज ए की मखादा फर्स्ट ट्रैक स्पेशल कोर्ट नंबर 2 मणिपुर के जज W तोनेन मैटे की कोर्ट ना मरा लेरे हाइना लाथोखिबनी थौदोगसी मतंग दा विक्टिम की अपोकपिना कुमजा इंग्लिसिंग नि के 13 की जनवरी की तांग 18 दा थौबाल पुलिस ता वाकत लाकपदगी IPC के सेक्शन 448 अमसुंग पोक्सो एक्ट 2012 के सेक्शन 4 की मखादा FIR अमा रजिस्टर तौखी मसिगा लोइनना स्पेशल ट्रायल पोक्सो केस नंबर 1 ऑफ 2015/58/2025 asi laukhatuna court na hearing chatharakhibani mara leire haina laukthraba Muhammad Kora inglisingani kulhumdoi ki February ki tang 8 ta jury bamdagi fagat khibani judgment amasung order asigi matung inna pokso ek amasung victim compensation scheme gi makhada lupa lakh manga gi compensation gi senfam nimit kuntrani gi manungda victim da pigadabani haina su state lengak na khangan ki case asigi sentence hearing mathang tha July gi tang 10 da chathanaba matam lepkhre hari hozik pawgi marak thatna ten break amatang lominase SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piripa SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magun leiraba service asida adumsu yawiu Akupa Marol Gidamak mobile number 7005259437 Natraga 8974209157 da call tawbiratuna khangbiba yagani break matung da mukana taram nokchari makhata ba pau pizari All Manipur Trade Unions Council amtuk amadi All Manipur Government Employees Organization MGO anigi apunba body ama oiriba Joint Administrative Council JAC na tanduna lakliba demand manga lengak na thabakta onthok trabadi democratic oiba mongda khongjang kaya changsinaba sem saba loiri haina JAC asigi advisor Chingtham Chandramani na phongdorakli JAC na matam kaya gi mamangdagi lengak ki mafamda tanduna lakpa demand sing adu thabakta onthoraktaba tarabadi kari khongjang changsingadagi haibigi matangda ngasi kakching amadi Thawal District ki DC office ta thabak toriba government employees sing unaduna wari sanakre advisor Chingtham Chandramani na phongdorakhibada JAC asina ngasi fawba Manipur lengakta demand manga tanduna lakli demand sing adudi state asigi government employees sing amasung pensioner sing the piriba dearness allowance DA dearness relief DR gi sent from central government employees sing the piriba DA amadi DR gi sent from ga manana PBU state asigi government employees sing gi thabakdagi pothabugi chahi asi humphugani thoi fawba sangdoktuna hauzik hangduna leiriba subordinate services section post lising yankai asi Manipur state staff selection gi khuthangda athuba matam gi manungda mention piba NPS UPS ki mahutta all pension system chatnahanba amadi government employees sing gi thangza numit suti kakhibagi Thokiba order adu cancel tauba haibasini demand sing asigaloinana JAC asina Manipur ki governor chief minister amadi chief secretary da pisin kiba memorandum adu ngasi fawba thabakta onthoktana leiri karigumba lengaga sina JAC na taliba demand sing asi athuba matamda thabakta oina onthoraktrabadi JAC asina sangsilakpa matam gi khongjang singda employees singna sawat piu haike अखोना मैम अवेयरनेस पीबा मैम खोलाव लौमिनबा अदुगी मखा चथरपोइना कक्चिंग डिस्ट्रिक्ट चतना डिस्ट्रिक्ट SDC SDO DC कम्प्लेक्स लेबा ऑफिस खुदमक चंगना अखोना मैम मोटिवेशन पीबा अवेयरनेस पीदना अखोना तौपयाबा गवर्नमेंट से मतम चाना थबक लखु पिरत्रगदी खो सिजो स्टाइबक तौपयाबी फिल्म लेबसिदा मैम अवेयरनेस पीदना cooperation pinanaba gase khoi motivate chachre maruina employee mayam gi organization lebiba khoi chase bisi natana atai department khudingi amadi office khudim ta lebibe employee khoi manasu asingba je sina mayam gi ba ta le demand maji phangna wana ba da yare ma khai sojo pibidana khoi phangbam thokba employee khudim gi right che lomin si haina mayam da appeal tawjeri
Higher secondary school amabu graduate teacher upper primary gi oja singna chalai hangadaba oirabadi lecture posting thambiranu haina MSF ki general secretary Wangangloi Rabikanta Khangan bana phongdorakli hauki bachahi English ani kunma thoida high school dagi higher secondary school da onkhat pahaukraba higher secondary school taramapan gi manungda ngasi fawba session hauramdana leiramba school sing thengnare higher secondary school ama oibagi leifam thokpa sing amata leiramdaba si yaningde maming khaki higher secondary Rabra Haina Rabikantana Hanglakli. Ngasifauba Hairiba Mahai Sang Sing Asida Matik Chaba Principal Thambagi Mahut Primary High School Level Gi Headmaster Headmistress na Chalairiba Asi Lenga Ki Karamba Anoba Thawong Thoksilno Amaromda Srivan Higher Secondary School Ki Utilization Oina Laktuna Principal Gi Thawai Pubiribi Oja Amabu Controller of Examination Oina Council of Higher Secondary Education Manipur Gi Khanjilakpa Asi Angakpa Fawi Hauki Ba English Ani Kuntaru Ki February Tara Tarukta Education S Ki Commissioner Nasu Subject Ki Oja Sing allocation thoki balekre masi hojik fawba higher secondary taramapan gi leiramdaba yaurambasi maming khakki on kibara madu oiba tarabadi Manipur da leiriba high school khudingmak higher secondary da loina onthok piro haike ngasi paliba lengak na athuba matamda mathau taba thabak sing paikhat piu haina lenga ki pungning su sing silakli Houkiba Chahi 2021 dagi high school dagi higher secondary da onba haukraba higher secondary taramapon adugi manung da hoji fawba academic session hokdana leramba school sing MSF na thengajaraki higher secondary ama odagi lekhum thokpa sing amata leramdaba higher secondary sing MSF na thengajaraki masi maming khaki olabra habde MSF na lenga ki mekaida hangjari masi fawba haiba mahiloisang sing asida matik saba principal thambagi mahut primary amadi high school level gi master amadi headmistress sing school chalairamba thengnaba si MSF Mati ang fawse adugo lenga ki leijariba rules amasung regulation matu na masi niyom chumbra habadu MSF makai thamjari Ngarang Senapati District Senapati Police Station gi makhada ti khulenda hangba naka checkpoint ta tata yodha da purakpa lona yadaba brown sugar ni chingnaba potlam singa konana Kangpokpi District gi mioi ani fagat pangam khre hairi police gi fangba pawgi matung ina drug konana fagat laba mioi ani adu tata yodha adu bu thorakpa driver Kaithal Manbi village tagi helkho kipgen chahini fumanga amadi hengbung village tagi Hatnai Kip Gen Chahi Nifuni Hairi. Police na makhoi anidagi sapon keb nifugani thoida hapaga purakpa brown sugar ni chingnaba drug gram chamgaga kuntra rom fagat pangam ki loinana gari tata yoda amadi sel oina lupa lising mga su fangki hairi. Kangla Lanpungi editor Oiramba Laikhidraba RK Sanatomba Ningsing Duna Chahi Khudingi Lamdam Asigi Thoidok Hendokpa Journalist Sing the Piba RK Sanatomba Memorial Journalist Award Lanthokpagi Thoram Pangthokre RK Sanatomba Memorial Trust na Sinduna JN Manipur Dance Academy ki auditorium the Pangthokhiba Thoram aduda Chahi Asigi Oina Kulhumdoi Suba RK Sanatomba Memorial Journalist Award English Singani Kuntaruk Impact TV ge reporter Elangbam Ojit Kumar Musukta Khusin Naduna Ikai Khumnab Manaduda Lengyan ama citation ama amadi sale oina lupa lising kun mga yauri thoramaduda Laikhidraba RK Sana Jaubana editor Oiramba Chefong Kangla Lanpungi volume 38 issue 1 Fungdoktuna Miyam the Kusinaki loinana conflict and the insecurity materialization and the crisis of security in Manipur Haibe Hiramda memorial lecture pangthokkiba aduda UN the Security Advisor Oiramba Security Expert Thangzam Brozena Wangangloi Oike. Award 2004 lagi when hauraga ko editor sing da ko invite tawni nominee sing se na thari ibulagi ko na panel of jury mi homna sabam da khalla halaga award se dum ko pijadna lakpani whole idea de ground the work to journalist sing sigi encouragement khar pina na wa ha ra ko na honaza editor de ko amta habse de aduga sub editor dex ki the field dum yaure ba kamu sing si da de ko dum khangalaga ko na pijabani District Cooperative Officer Thawalna Register of Cooperative Societies Manipur ga khusam naduna Primary Agricultural Credit Societies PACS ki lamda nongmagi oiba awareness amadi motivational program ama Thawal achobada leiba Khetri Sanglen na pangthokre ngasi gi thoram adu Cooperation Secretary W
Manglem Ngan Bachenglei Cooperative Societies Manipur ge Register Waikom Ibohal Directorate of Extension Education DEE Central Agricultural University CAU Imphal ge Director Suediba College of Food Technology ge Dean Professor Dr. NG Iboyaima Cooperative Societies Manipur ge Joint Register Audit Yumlembam Inaubi Amadi District Cooperative Officer Thaubal Wahengbam Saitaji Nasarukya Growth of the village, of the Gram Panchayat, of the people at large. Cooperative society are the backbone. Cooperative society se kamai to promotion to kamai to gyan gari makoi the kari programs hire ga moise kamai economic activities se la khada ge hire ga di budget yaw da. Regional Institute of Medical Sciences RIMS Imphal gi Official Language Cell na sinduna ngasi Institute asige Banting Hall da Hindi loan gi workshop ama pangthokre. Official Hindi and Standardization of Hindi Spelling haiba hiramasida pangthokiba workshop aduda RIMS Imphal gi Director Professor G Sunil Kumar Sharma, Medical Superintendent Professor N Sanjeev Singh, Dhanmanjuri University Dhanmanjuri College of Arts ki Hindi Department ke Assistant Professor Senior Scale Dr. Sinam Tondon Singh Su Sarupya ki जैसे हिंदी एक राजभाषा हो या राष्ट्रीय की जोड़ने की एक भाषा है तो हमको एक प्रयास जरूर करनी चाहिए जो इस साइड पे जो बैठे हमारे सबकी ये ब्लॉक की या हॉस्पिटल की चलाने वाले अपना विभाग की लोग मैं तो ये सजेस्ट करना चाहता हूँ कि कैसे करें हम ये सब तो कम से कम 10 मिनट 15 मिनट सवेरे कभी हिंदी का न्यूज सुनिएगा या कभी भी 24 घंटे जब या शाम को भी हो सुनने का वरना काफी मुश्किल है तो 10-15 मिनट सुनने से आपकी एक तो हिंदी लैंग्वेज समझने का एक प्रयास भी रहेगा और कैसे बोला जाता है वो भी थोड़ा बहुत प्रयास रहेगा. Lamdamasibu nungai yaifanaba amadi chahonga hongnabagi wakhalonda ngasi seloi langmai chingda leiba chingkhai lakpa panthau laisangda inga thanil gi cheng haiduna thongni bagi thoram pangthokre seloi langmai chingda leiba nongpok chingu thongmai tei leikol tharo sibi lokda ngasi gi thoram adu Laisem inat loisang na sinduna pangthokibani thoram adu inga thanil chingkhai lakpa yakai thongni ga loinana mikok Laisem lon kaya chahumga humpuni thoi saithaba isai saktuna haudoke inga thanil pautak pauchel pidaba matung chingkhai cheng haibagi thoram su pangthoke amaga ikai ikai nagadabani madugi manungsida mapo ama masak khangna hingadabasi namu taibang mi equation mapo masak khangsi ai khong ai puk ai kok hairiba ahum sina punsillaga thengkhang omna saba mi ekoina satliba khongse ekoi amambada satpasi yamna kuire atopa phurupte aina khangjarudre maitai salai tare simadi tasengna amamba amot palambi da satli singkhai singsida lakpadagidi Masi khong si mot laroi, wakhan su mot laroi, aduga lining masakhangani, ipa ima masakhangani, igi horofam, amasu aigi salai gi horofam isi masakhangaba matamda. Manipur Squash Racket Association Sinduna tha ahum chupna chathagadaba squash non-residential coaching camp ngasi haingang thongzau lambi da leiba St. Anthony School da pangthokre thoramadu da Youth Affairs and Sports ki Secretary and Pravin St. Anthony School gi Principal Susitra Devi Posangbam MSRA gi President Khetri Mayum Sanahal amadi adai maru oiba miyoi kayana sarukya ke thoramgu mari leinana Manipur Squash Rackets Association gi President Khetri Mayum Sanahal na haikibada masana asibu pamjaba sanaroi singi khanduna Mamang da coaching camp kayarak pangthokhiba leikre hadak school asida leiriba squash racket asi season aduna coaching camp asi pangthokadabani coaching camp asida sanaroi nupa macha amadi nupi macha taruk na sarugya gadawri coaching camp asigidamak Delhi dagi AK Squash Academy ki head coach su Ashuna sanaroi sing takpi tambigani haina phongdokhi Koi state sida masana si ano busu waiba ana sida sida mogi pakka course sigi makada koi na tha ohum sigi training si intensively tawragadi mathangi lakadu sakadu tournament sing sidi angang sing sidagi koi yam chawba
achievement ama koi extract to weba ko squad sigi yam nungai dimna ma decision nai daba practice to matam do opponent yawdra su ya bai tare ko si da ma matan da practice to jiba ya ba opponent yawdra su state si da le ba ngang sing si badminton da hairo adagi lawn tennis da hairo table tennis da hairo ma si kai no si da talent li ba ngang yam nei banina madudagi som da haijila ga squad sa sana ra su hena phagaba angang tholkan ne akoi da mai no asa to jeba ko lamdam asida leiriba thabak thiba nahasigi application form 1000 bagi matangda Tribal Youth Council Manipur TYCM da appeal tawraki bagi matung inna lenga gasigi horticulture amadi soil conservation gi department gi tongan ba posting launana bagi application 1000 bagi matam numit tarani sangdok piu haina TYCM na appeal tawrakli Department of Horticulture and Soil Conservation na hau thokiba notification amada assistant agriculture officer or equivalent field assistant or equivalent LDC or office assistant computer operator, fieldman, mali, peon kam chowkidar amadi laboratory attendant gi post lobagi form 1000 bagi matam ngasi June 13 da oibani adubu thabak thibana ha kayana directorate asigi mamang da queue sang na leptuna form launa bahotna bada scheduled tribe STG approval certificate, domicile certificate amadi permanent residence na chingba certificate sing mari leinaba SDO sing dagi lawbada matam Tintha hale maram aduna application form 1000 banangdre maram sing asina mari leinaba authority na TYCM na appeal tawriba asi yabiduna matam khara sangdok pinaba appeal tawrakli Manipur Cricket Association MNC na sinduna tongan ba cricket ground da Sathariba Ahanba MNCA Women's Under 19 One Day Cricket Trophy 2025-26 King asi sanakiba league match ta YPHUC Lalambung Makhong Mai Pakre Thangmai Bangi Thau Ground da sanakiba league match ta YPHUC Lalambung Makhong na Sagolban United Puran Nifugani Thoi da Maithiba Piki match adugi Ahanba innings ta YPHUC na batting tawkibada over Taramapan da ball over taramapan ga ball ahum da wicket pumnamak turaga run chamaga nifohum doi lauki madugi paukhum da Sagolban United na anishuba innings ki batting tawkibada over tarata wicket pumnamak turaga run chamaga subna amatamak lauduna run nifugani thoida match adu YPHUC Lalambung Makhong na thoiki amaromda khudaiban lampak Tauthongda TCMDC Thongzu Part 2 Pechu lampak amadi MPA Thaunauzam anina Sanakibada nong sing na maram oiduna match adu sanaba loisindabadagi team animak point amamam yenaki All Manipur Volleyball Association Amba Mapal Kangzebung Imphal gi mityang makhada Paurabi Rising Star Club PRCS the Sinduna Thasigi Taramapandagi chatharakpa grassroots level volleyball coaching ngasi lining thoputhiba football ground loisin kre volleyball coaching camp adu loisin bagi thoramda Whiteon GP gi ex pradhan K Kalachan Imoinu Construction Private Limited ki managing director K Ronel PDC Paurabi gi president N Selung loinana SCG President L Maipak na sarukya ke grassroots volleyball coaching camp aduda W Lakshmi amadi KH Ibobi anina coach oina lamjing lamtak to na sarukya kiba sanaroi singda masana adugi maramda tambi kibada Paurabi Rising Star Club PRACG maikedi ki pungning thaugat pa oina achamba khudol pot piduna ikai khumna bas utki Hozuk loisalakpada maroiba pausing amuka hana pizari. Pambai na luchingba UNLF MPA gi nong sumda leiba chaniga marfutara humdoi battalion ki camp ta leiba lanmi sing lauthokre tara suba IRB gi personal sing mafam asida deploy tokre. Kotu gi banner makhada kuki singna National Highway 2 gi economic blockade tawriba Kangla Tombida Sangsinna bahona bada chawna irang thokre security force na tear gas kaptura tan khaikre Yanadaba leiramba sing thadok naduna amatta oina thabak tawminana ba Jaliarong region gi ancient GPRN amadi ancient GPRN ke na memorandum of understanding amakhudek pinakre Congress linga ki matamda district
District Taret Hapchil Lamba Amadi Kuki Militant Singer Shu Agreement Taurambana Ngasi Irang Thokpani Haina MLA Awangbu Nimaina Haikibo Wafum Adu Aranbani Haina MPCC na Hairi Amasung Amtuk Amadi MGO gi JAC na taliba diman mga laingak na tabagta ontorok trabadi democratic oy bamawong da khongjang kaya sangsin na basem sabaloiri haina JAC gi advisor Tingtham Chandramani na phungdurakli Matang asida bulletin solution zare Manipur miyam gi punsida khwaidagi hena maroi ba state asigi lebaga sige amadi malem ki e pau singidamak SKTV news pu midyeng taduna lebiyo pumnamak po mukana krum jari